Manipur dagi AR Lauthu Haina, RPI Adawalegi National Secretary, Thounaojam Maheshwar Miyam Tidba Mafamda, Pongdokibo Wafamgi Mayokta, IGAR Saltna, legal notice Tharakhre. Manipur dagi Assam Rifles Mapumpana Lauthu Haina, RPI Adawalegi National Secretary, Thounaojam Maheshwar Miyam Tidba Mafamda, Pongdokibo Wafamgi Mayokta, Inspector General Assam Rifles, IGAR Saltna, legal notice Tharakhre. ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯂꯣꯡ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯦꯗꯚꯣꯀꯦꯠ ꯅꯤꯇꯤꯟ ꯀꯦꯔꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯈꯨꯌꯦꯛꯇ ꯊꯥꯔꯛꯄ ꯔꯤꯒꯦꯜ ꯅꯣꯇꯤꯁ ꯑꯗꯨꯗ ꯍꯧꯈꯤꯕ ꯖꯨꯟ ꯇꯥꯡ 30ꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯦꯁ꯭ꯋꯔꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯅꯣꯇꯤꯁ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤꯔꯣꯜ ꯂꯥꯛꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ARꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯦꯁ꯭ꯋꯔꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯕꯇ ꯅꯠꯇꯅ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯍꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ 15ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ARꯁꯤꯡꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯋꯥꯐꯝ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯄꯜꯂꯤ꯫ ꯄꯟꯕ ꯌꯥꯏ ꯍꯧꯈꯤꯕ ꯃꯦ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯩꯇꯩ ꯃꯤꯌꯥꯝꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡ ꯆꯠꯊꯩ ꯍꯥꯏꯕ ꯋꯥꯍꯧꯗ ꯃꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯤꯇꯝ ꯐꯥꯎꯕ ꯃꯩ ꯊꯥꯗꯨꯅ ꯑꯃꯗꯤ ARꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯎ ꯍꯥꯏꯕ ꯈꯣꯜꯂꯥꯎꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯄꯨꯝꯕꯗ ꯅꯤꯟꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯀꯣꯜꯂꯥꯎꯁꯤꯡ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯁꯟꯗꯣꯛꯅꯕ ꯅ꯭ꯌꯨ ꯗꯤꯜꯂꯤ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯆꯧꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯔꯤꯕ ꯃꯍꯦꯁ꯭ꯋꯔꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯋꯥꯐꯝꯁꯤꯡ ꯄꯥꯎꯗꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫